Akeswan Imphal, Wahingbam Washington Pau Pajeri, Ahanbada, Maruiba Pau. Raja Sabagi MP, Lesham Basana Jaubana Hairi, Hindi Bu Awang Patakta Pukatpada, Agolek Libanaha Singya Sobetok Danglay, Med Department Hairi, Manipuriauna Awang no Pok Raja Singda, Salibana Bembatasi, Mausagi Matogum, Ingloy Dori. Lesson and Indi Putayet Powder Barret Pusakot Paleba Kamohena Batam Liba Panda Madu Fangnaba, Nupanupi Kaidina Puna Hona Minanaba, Rastrapati Dorpati Murmuna Hairi. Bihar Bidan Sabagi Ahan Batanka Chemical Gi Bot Kombagi Matam, Numit Nini Hatanga Shilak Pagaloin and Star Campaigner Amasung Lusing Bakayana, Ngamjabi Takta Bot Komnari Amasung, Isrona, Laibak Asigi, Kwaidigi Lumba, Communication Satellite, CMS 03 ngasi numitang wairam mai pak na thagat kre Rajya Sabha ki MP Laisem Basana Jaubana Hairi Hindi bu awang bathakta pukatpada hagulak libana hasingya sauba thokdang lai Imphal ki Palace Compound Labor City Convention Center dangasi pangtokhiba Manipur Rashtra Bhasha Prachar Samiti gi Humbudra Manga Suba Kumon Thoram da Wangang Bada Shri Sana Jaubana Hai Laibak asigi mapung waiba lo lama oiriba Hindi lon ningtina khang heibana hiram kayada kana bapigani Mangna Hai Hindi lon lasinga sidi Bharat khakta da natana Malem gi atai mafam kayada sungang na balol ama oirakli Bharat na ning tamlaba matungi chahi humbudra mga gi khongchata sida Hindi lon su nongmo nongmo gi chakhalakli Mangna Hai Aikoigi youth singa masidi aikoga soba makogi responsibility am khalai kari gi harma tamda aikogi Hindi sibu ikai khumnana ba aduga masibu medium amoina siznaraga aikogi modern technologies da global communication da aikogi Hindi si siznana ba aduga masibu sanghanna bagi tukumba youth singsina aikogi rashtra bhasha oi Hindi singsibu Hindi sibu aikona ikai khumna bagi tukumba Manipur thokliba irang asina maram oiraga lanjen naduna relief camp singda lairiba angang singda oirakpa yaba wakhal gi laina singdagi ngak thoknaba ngasi mental health and psychosocial support clinic ama pangthokre UNICEF ka khusam naduna Manipur Commission for Protection of Child Rights na Sinduna Bishnupur jila gi oinam da leiba Joisana retreat ta pangthokhiba thoramadura Imphal West jila gi tongan ba relief camp singdagi lakpa angang tara nipal lomna saruk yakhi angang singadubu counseling supiki thoramduda wangang bada MCPCR gi chairperson Kaisam Pradip Kumar na hai Manipur gi singa masung tampaki mapam kayada leiriba lanjen narakpa ngang lising mari romda hairiba thauram masige kanaba fangan kre masina Manipur gi haujik oiba phiba masina sokhallaba ngang singi wakhalda thoidokpa mangal piba ngamlagani Manipur ngasi punna dengue gi sample tara manga test tawbada mioi tara mathoi positive oiba thengnaki Raija gi Hakshal Vibhag kan thokpa cherol amada hai Jenims Hospital da punna sample tara manga test tawbada tara mathoi positive oiba thengnaki Cyber crime gi victim oiraba mioi amana masagi hak amadi kai khumnaba kanjanaba gi damak mari leinaba singda irai laiba mawongda wakatpa yare cybercrime.gov.in da changduna file a complaint ta mahaki wakat adu thagat payagani victim oiriba misagaduna court ki mateng logduna masangak thokjanaba amadi kheti poronchu tanba yai hiramasigi matangda advocate Chongtham Victor na Akashvani Imphal gi I pau kangbuda asumna hai Court na cybercrime hojik phawda koina protective orders haitare aduga legal pathways sida monetary compensation restriction thamakanda information and technology act sing makhada chatharaga dum lei problem se tho matungda restraint to be order lo yai privacy gi safeguard lo yai compensation haitare financial restitution dum pesa lo kakkiba khotki mayam sum lo yai masi mayam si national cyber crime reporting portal na NCC RP na ma leibani aduda dum tawbi mayam na aduga damages emotional harm haitare ingonda psychological impact tawba self esteem manghanba emotional distress kuma leiba khotpa aduguma mayam loinamak loin tawya Kaksing jila gi relief camp singda leiriba nupi singbu ningol chakobagi thorama mangasi Kaksing wairi Kongoi community hall pangthokre naha singi khongthang na sinba thoramaduda jila adugi SP Priyadarshini Laisram su charuk yakhi ningol singda kudol pot piduna ikai khumna basu utkhi
Manipur Sarkar ki Excise Department na ngasi lupa koti ama lak kunithoi romgi oigedaba yu likli sing thugaiduna manghankre. Department na sigi SP ki matungina yu singadu sahi sigi January thadagina October kunmapan phawbada raija sigi tongan ba mafam singdagi phagalakpani hairi. Paugi marakthana atenba break ama. Seizure Free Lung Checkup Camp Lung Cancer Awareness Thana Lakpaga Mari Lenana Seizure Hospitals na November tang ahum dagi taret fauba Free Lung Checkup Camp pangthok jagadori Free Consultations ka loinana X-ray Spirometry Test amasung mari leinaba investigation singda chada taramanga discount pijagani adomna lung ka mari leinaba anaba sing leibiragadi khodong chaba sing asi lobi hauna bagi damak Seizure Hospitals Langol amati contact number 90079007994 da pau phobiro Rims Road Labor Sky Hospital na Lagliba November Gitang Mapan Nung Majing Namita Mihul Chong Bagilayeng EPS RFA PCI Device Closure na Heart ke Ahoba Mienba Combo Hapan na Ting Bapang Tuk Jagani Akang na Bamasing Oibana Keng Tabataw na slot booking Tawbihaw Heart OPD gi timing Monday to Saturday Ayuk Pung Nipan Dagi Nung Tilpung Mga Pauba Aduga Sunday Numit Kina Ayuki Pung Nipal Dagi Nung Tilpung Ani Pauba Thamjari Akupamarol Gidamak Sky Hospital gi reception da Pau Paubiyo Telephone number 8415938207 24 hours emergency service su hanagumna adumak phangbigani Tabiriba pawasi Akashvani Imphal dagini Manipuri yauna awang nongpok raija singda sabagi sang leptana hengalakli India Meteorological Department IMD na piba weather report ki matungina Manipur yauna awang nongpok raija singda chatliba November tha asi mahousagum ingloidori hairiba tha asida sabagi sang hengatpaga loinana nongsu chang amata taraba yai sabagi chang hengalakpa sigi matangda raija ki environment amasung climate change vibhag ki director Taurangbam Brajakumar na asumna hai Manipurda northern state ke anamba hingalakadriba temperature che western part hai tare ko ji bamam side sima yamdra 65 to 75% muk admana hani ki sang dagi dam thai leramba hani ki normal temperature du dagi 65 to 70% muk admana hingalakana hai prediction umpi aduga magi minimum temperature hai tare ko ningdangi sabit sang hingalakasina sun zone da leiba more gumba ma tainaba portion se da anamba 65 to 70% hingalakana hai bi gedum prediction ma minimum temperature hingalakana admana pi temperature Mission Transformation of Government School MTGS na sinduna ngasi mari suba state level MTGS competition pangthokre Manipur oina center ahumda category ani thokna pangthokhiba competition aduda Thaubal jila gi oina mahairoi changma yangkhaini palom saruk yaduna Thaubal college ta pangthokhi Vidya Bharati Shiksha Vikas Samiti Manipur na sinduna Saptaha Sakti Sangam Lisangani Kunmanga ngasining thokongda leiba Bal Vidya Mandir da pangthokre nupi khaktagi oiba miphamasida Bharat Sangbidan da nupi gi hak amasung thaudang gi matang haujiki samaj asida nupi gi thaudang amasung nupi singda skill development hengat hanabagi matang da khanaki Chandel Jila dangasi World Sunday School Day Lisangani Kunmanga gi palan thoram pangthokre jila asigi church sing amasung tongan balup kayana sinduna Angang singi oiba thoram kaya pangtokpana palan nasigi mapung oiba saktam oiki. Manipur Youth League Mayol lingkhat kiba sahi ani pharakpaga mari lainana lup asina Imphal Ijila gi kaibida leiba Yaibilel Chindrel Homda chana thaknaba amadi laik tambada changba polam sing yanthokre paugi marakthana atenba break amaga amuk. Apomba khudingma cancer nati tawigumbasung chin lei yari yakhong ngau khanau naton amadi thyroid ta apomba leirabadi matam chana akhang ahai doctor tanabiu breast intestine lungs gallbladder colon angang khaugi cancer na chingba layeng liba surgical oncology leiraba NABH phanglaba AOI Babina Specialty Hospital asida CMHT PMJAY health card amasung government employee singi su khudong chaba pizari Dr. Singna tumor board phamduna anaba singi laying da chawna mating pangli akupa marol gi damag AOI Babina Specialty Hospital Sajiwa Jail Road Khabaisoi Imphal East ta tanabiu Akashvani Imphal dagi pau tabiri
ꯂꯤꯁꯤꯡ ꯑꯅꯤ ꯅꯤꯐꯨ ꯇꯔꯦꯠ ꯐꯥꯎꯕꯗ ꯚꯥꯔꯠꯄꯨ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯅꯕ ꯊꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯅꯕ ꯅꯨꯄꯥ ꯅꯨꯄꯤ ꯈꯥꯏꯗꯅ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯅꯕ ꯔꯥꯁꯇ꯭ꯔꯄꯇꯤ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯍꯥꯏꯔꯤ ꯍꯔꯤꯗ꯭ꯋꯥꯔꯗ ꯂꯩꯕ ꯄꯇꯥꯟꯖꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯅꯤꯁꯨꯕ ꯀꯟꯚꯣꯀꯦꯁꯟ ꯊꯧꯔꯝꯗ ꯋꯥ ꯉꯥꯡꯕꯗ ꯔꯥꯁꯇ꯭ꯔꯄꯇꯤꯅ ꯅꯨꯄꯤꯁꯤꯡꯕꯨ ꯁꯤꯛꯁꯥ ꯄꯤꯕꯒꯤ ꯃꯔꯨꯑꯣꯏꯕꯗꯨꯁꯨ ꯄꯟꯈꯤ ಶ್ರೀಮತಿ ꯃꯨꯔꯃꯨꯅ ꯍꯥꯏ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯍꯩꯍꯟꯕꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯥꯎꯊꯣꯛꯆꯕꯁꯨ ꯍꯦꯟꯒꯠꯍꯟꯒꯅꯤ ꯇꯨꯡꯗ ꯔꯥꯁꯇ꯭ꯔꯄꯇꯤꯅ ꯔꯥꯖꯄꯨꯔ ꯔꯣꯗꯇ ꯁꯥꯕ ꯐꯨꯠ ꯑꯣꯚꯔ ꯕ꯭ꯔꯤꯖ ꯑꯃꯁꯨ ꯁꯪꯒꯥꯈꯤ ꯑꯃꯁꯨꯡ ꯔꯥꯁꯇ꯭ꯔꯄꯇꯤ ꯅꯤꯀꯦꯇꯟꯗ ꯄꯥꯡꯊꯣꯛꯄ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯤꯇꯔꯦꯆꯔ ꯀꯜꯆꯔ ꯑꯃꯁꯨꯡ ꯑꯥꯔꯠ ꯐꯦꯁꯇꯤꯚꯦꯜꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯁꯨ ꯋꯥꯔꯤ ꯁꯥꯅꯈꯤ ꯕꯤꯍꯥꯔ ꯕꯤꯙꯥꯟ ꯁꯚꯥꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯤꯈꯜꯒꯤ ꯚꯣꯠ ꯈꯣꯝꯕꯒꯤ ꯃꯇꯝ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯁ꯭ꯇꯥꯔ ꯀꯦꯝꯄꯦꯅꯔꯁꯤꯡꯅ ꯃꯤꯈꯜꯒꯤ ꯔꯦꯂꯤꯁꯤꯡꯗ ꯉꯝꯖꯕꯤ ꯊꯥꯛꯇ ꯚꯣꯠ ꯈꯣꯝꯅꯔꯤ ꯚꯣꯖꯄꯨꯔ ꯖꯤꯂꯥꯒꯤ ꯑꯥꯔꯥꯗ ꯄꯥꯡꯊꯣꯛꯄ ꯃꯤꯌꯥꯝꯒꯤ ꯃꯤꯇꯤꯟ ꯑꯃꯗ ꯋꯥ ꯉꯥꯡꯕꯗ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯥꯏ NDAꯒꯤ ꯃꯤꯈꯜꯒꯤ ꯃꯦꯅꯤꯐꯦꯁꯇꯣꯗ ꯕꯤꯍꯥꯔꯕꯨ ꯆꯥꯎꯈꯠꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯌꯥꯎꯔꯤ ꯃꯍꯥꯒꯠ ꯕꯟꯙꯟꯒꯤ ꯃꯦꯅꯤꯐꯦꯁꯇꯣ ꯑꯗꯨꯕꯨꯁꯨ ꯑꯔꯥꯟꯕ ꯋꯥꯐꯝ ꯀꯌꯥꯅ ꯊꯜꯂꯕ ꯑꯃꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯔꯥꯜ ꯁꯤꯈꯤ ಶ್ರೀ ꯃꯣꯗꯤꯅ ꯍꯥꯏ NDAꯅ ꯁꯤꯛꯁꯥ ꯍꯛꯁꯦꯜ ꯊꯕꯛ ꯄꯤꯕ ꯑꯃꯗꯤ ꯏꯊꯩ ꯂꯧꯈꯣꯡ ꯁꯦꯝꯒꯠꯄꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯂꯤ Indian Space Research Organization ISROꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯝꯕ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁꯦꯇꯤꯂꯥꯏꯠ CMS-03 ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯍꯦꯔꯤꯀꯣꯇꯥꯗ ꯂꯩꯕ ꯁꯇꯤꯁ ꯙꯋꯟ ꯁ꯭ꯄꯦꯁ ꯁꯦꯟꯇꯔꯗꯒꯤ ꯃꯥꯏ ꯄꯥꯛꯅ ꯊꯥꯒꯠꯈ꯭ꯔꯦ ISROꯒꯤ ꯄꯥꯎꯅ ꯍꯥꯏ CMS-03 ꯑꯁꯤ ꯚꯥꯔꯠꯀꯤ ꯀꯪꯐꯥꯜꯒꯤ ꯁꯔꯨꯛ ꯌꯥꯎꯅ ꯄꯥꯛ ꯆꯥꯎꯔꯕ ꯁꯃꯨꯗ꯭ꯔꯒꯤ ꯁꯔꯨꯛꯇ ꯁꯔꯚꯤꯁ ꯀꯌꯥ ꯄꯤꯒꯗꯕ ꯃꯜꯇꯤ ꯕꯦꯟ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁꯦꯇꯤꯂꯥꯏꯠ ꯑꯃꯅꯤ ꯍꯧꯖꯤꯛ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯋꯥꯏꯈꯣꯝ ꯆꯤꯇ꯭ꯔꯙꯅꯤꯗꯒꯤ Manipur Horse Riding and Polo Association की मखादा चथरिबा 39 सुबा N Hazari and Dr. N Tombi State Polo Tournament 2025 गे ngasi sanakiba match ta Black Watch Polo Club Babu Parana X Polo Club Wangkhaibu Panjel Mapal Nipal da amadi Thangmaiban Youth Polo Club na Manipur Police Sports Club Ebu Panjel manga mari da thoikre Varen da bangthokhiba hum suba Asian Youth Games ta kilogram yankhai gi category da boxing masana da Bharat ki team da saruk yaduna lupa gi takaman phanglakraba lanchen basing moibung khongba ngasi Manipur da thunglakre mahakna Imphal International Airport ta hek thunglabaga miyam na harau tayam na okhi Sector Headquarters CI Operation Border Security Force na All Manipur Football Association ga khusam na duna sinba chahi tara manga makhagi State Level Led Constable Deepak Chinga Kham Bir Chakra Football Tournament 2025 ki ngasi sanakiba match ta Maira FCC na Liklam FA Bu Panjel taruk ani da thoikre atopa match singda East Kanglaipak na GFA Bu Panjel ani shinoda Neshu na KIYC Bu Panjel ani ama da thoiki Jeliangrong Football Association na sinduna chatharakliba taramari shuba jadonang Memorial Football Tournament ki quarter final match D da Namdilong Youth Club amadi Satuda Youth Club Panjel ani ani chanaduna draw chatki tungda penalty shootout ta Namdilong Youth Club na Satuda Youth Club Bu Panjel manga mari da thoiki Ahum Suba Premier League 2025 ki ngasi sanakiba matching da mayang Imphal United FC na Rising Athletic Union Bu Panjel ama sinoda thoikre atopa match amada United Chandel FC amadi Sangai Heroes Panjel amata chanadana draw chatkre All Manipur Sepak Takraw Association na sinduna Imphal East Jila gi Kairang Maning Lekai da ngasi ani shuba Sepak Takraw coaching camp haudokre haudopagi thoromda Padma Shri M Kunjarani Devi saruk yaki Sports Authority of India gi meeting makhada chama yankhai taruk suba CRPF battalion na sinduna chatharakpa Jiribam Cricket Tournament ki ngasi sanakiba match ta Ichel Club Divong na Babupara Youth Development Association bu wicket ani da thoikre Lucknow ki Bharat Ratna Shri Atal Bihari Vajpayee Ekna Cricket Stadium bi da chathariba chahi taramapal makhagi nupi gi T20 trophy plate match ta Manipur na Nagaland buran humphumari da thoikre point table da Manipur na point kun phangduna khwaidagi makokta leiri Maharashtra da pangthokadaba 39 suba National Dragon Boat Senior Under 13 amadi Junior Championship amasung ahum suba Para Dragon Boat National Championship 2025 ta saruk yanabagi damak trial selection tha asigi manga da pangthoklagani Washington Thagatseri Chitradhani Aroibada Maroiba Pau Amukana Raja Sabagi MP Laisemba Sana Jaubana Hairi Hindi bu awang batakta pukatpada hawalik libana ha singya choba thogdang lai Med Department Hairi Manipur yauna awang nongpok Raja Singda Chalibana Bembar Tha asi Mahausagi Matogum Ingloi Dori Lising ani ni putaret pawda Bharat pu chawkhat palaibak am oihenna ba thamliba pandamadu fangnaba nupa nupi khaidina punna hona minana ba Rashtrapati Draupadi Murmu na Hairi Bihar Vidhan Sabha gi
อาหารประตังกับเคมีคอลกีพอดคอมบกิมาตามนุมินี่ขักตั้งไงชิลักปะก็ลอยนาสตาร์แคมเปญนั้นมาดีลุสิงบกยานงามจะพิทักษ์บอดคอมนารีอเมซุงอิสโรนาไลบักอาศัยควายดิกิลุมบักคอมมูนิเคชันเซตเทไลท์ CMS-03 งาซินุมิดังไว้รำไม่ปักนาทักเครเป้าลุยเจเร